ihan han mamakta Exploring Manipur YouTube channel amadi Facebook page na mayam punama putaram noksari hana khangbi basu yawbiram lani aduga khangbi driba tavi driba su yawbiram bani marak asida aina khangjaba wari amatang miyamda nawhongnana lithoktuna tahanjari 1960 sahida ahanba oina Dal Green na puthoklam-badagi khangnarakhiba thuna yangna tourist travel singna pamna na chatnaba yangnaba mafam ama oikhiba United States of America gi utada laiba Utalek City gi nongsup thangba maikaida laiba surung amagi manungda mi ama chaptuna ngasi phawba mafam adudagi laukhoktana laikhibagi warini 1999 dagi 2004 phawbada miyoi taruk amasu surung manunggi akhuba mafamda chaptuna laibadagi kankhibagi wari laikhi asiguma thodok sing asi laibana surung asi 2006 dagi mi changba thingjinduna thamlakhibani thingdringai mamangda surung asida Aaron Ralston kauba nupa amasu mahaki makhut sapkhiduna mahaki punsi hingnabagi damakta sapkhiba makhut adu kakthatlaga thorakhibagi wari laikhi Utada leiriba mafam asigi fazabana prithivigi tongan mafam kayadagi mi masing yamna lakpa lam koifam amani personal digital gadget chingda wallpaper na chingba hapna ba mafam asi soidana ubiram lagani asiguma mafam asida hanjin laibak thiba thodok kaya ama thokhiba leikhi adubo John Edward Jones kaunupa amada thokhiba aroiba laibak thiba thodok asina surung asi matam pumbagi oina mi changma thingjinki 2003 da tawkiba survey amagi matung inna surung asi leimai dagi meter nifu mari muk lu thaba mafam phawbale surung asi gi asang mana meter samari ga tara humdoi muk sangna leiba surung ni masagi sahi kuntaruk khak ngai riba John University of Virginia da medical tamliba nupane mahakna Emily ga loina na luhonglaba matung macha ama leire aduga macha amana Emily na nawpuduna leiriba matamne 2009 gi November 24 da John gi makhoi emung manung punna chak chaminaduna punba numit amada surung amada chattuna changma sanaruna bugi plan taunaki John piklingai da surung changba mi oirabasu makhoina hojik plan taunariba surung asidi John gi oina ihan hanba khongdaru godoriba surung adubu mahak atopa surung changbagi experience khara leirabana surung changbada thoidokna kiba phawte Maramdi John amadi John gi manawpa Joska John ga makoina angang oiringaida makoi gi yum gi manakta laiba surung kaya changduna sanarakhi general oina Nutty Putty kauba surung asi anoba surung changba mi gi su aduma khudong chana changba yai haiduna khanaba surung amani sangpham da launa lai amasung isam chamba mi amana surung asi changduna yengbada khudong chai haiduna beginners cave haina su khangnai Adum oinamak surung asigi khara manung hanjinba mafamda Vert Canal kauba mafam asimade isamchamba mi amana hekta changnade changbada khudong thiningai oiba aruba mafamne akhuba mafam oibana surung asigi mafam asuyai gi section ase surung changbagi haisinglaba mi natragadi hekta mak changnade mafam asida hek chapu sapkhrabadi masa matomda thokpa ngambagi phibam leite cap ki rescue team amana lokthoktrabadi lokthokpa pakna hekta ngamgande Adumaknabo surung asi 2006 tagi tingduna lakhibani adubu Nutty Putty surung asi 2009 chahidumaki March ta anauba chana kanglon kaya amagaloina na hangdoktuna miyamda changba yahan khibani chana phathap sing adudi surung changadaba mi singna surung changdringai numit kunma thoi mamangda authority dagi permit lawgadabani amasung surung changliba group ta surung changbagi experience leiraba surung changadaba mi ani yawgadabani haibasin John amasung manaw nupa Josh hana surung changbagi experience khara leiraba mi ngaktani adumaknabo Nutty Putty cap changbagi permit su phangki 2009 November 24 numit asimaktada makoigi imung manung mamanabasing punna thunglare group ani khaidoktuna surung manungda changba hawre ahanbagi pung ama phawbadi surung adugi manungda changba do hana gi mawongda nungaikhe karisu thoidokpa khudong thiba thokkide Maramdi matam adu phawbada changliba surung adugi mafam adu arawba mafam ngaktani matam adu phawbada surung adugi makhul sing adu makha chathana asum changnaba hotnari adubu John amasung John gi manaw nupa Josh amasung makhoi gi mamanaba ani surung asigi the big slide kauba akhuba mafam ama yausillamme
matam aduda zona makha tana Vert Canal haina khangnaba mafam adugi khwaidagi khuba mi amana hector changba ngamdriba mafam adu fawba sanglusi haiduna wa hawdoklakhi manawnupa Jos amsung mamanaba ani adunasu yengningba kawbanina changnaba honakhi Vert Canal gi mafam asi hana experience leiraba kever singna survey tawkhibagi matung inna sangphamda chinna khuna leirabasu aroiba mafam sangsinlabadi kitang lauktak toba mafam ama leiraga mafam adudagi yamna chinna mamai leithoklaga amuk tholakpa yaba mafam amani John amasung Josna mafam adubu khangning manna langtaknana the big slide ki akhuba mafam adu littuna makhatana John mamang thangduna sangsinle akhuba mafam aduda upna yamna chinna changsillaklaga ani phangba mafam amadagi kitang lauktak tawna leiriba surungi makhul amada lituna changsalle tasengbadi Vert Canal gi sangpham adudi khara khuna leiriba sangpham aduda oigadawbani makatana Jona changliba surung adudagi Vert Canal tarambasu kanana khangbano yengba tai mafam adu fawba changlakliba John amadi Jos Nutty Putty cap changbase makhoigi oina ahanba oiribani John mamang thangduna changliba surung asigi akhuba mafam maduda fit 15 makha tana mangjin thana changsinki John masa phaba mine aduna maram oiraga nakan yet oi leiduna sit-tuna makha tana changsinkhibani asum changsillakliba John na Nutty Putty surung asigi manungda leiba kok screw haina khangnaba mafam ama yausinkhirame mafam asida hana khuriba surung asigi makhul adudagi henna amukka khujinba chinchinba mafamni yamna haisingba surung changba mi natragadi mafam asi lanthokpa pakna ngamgande surung manung changba haibasi mi pikpa khara tentak tawba thektok thekjin yaba masa mau faba mi na hena khudongsai mafam adudagi hena changsilakpana maram oiraga mana hujik yawriba mafam adubu Vert Canal haiba mafam adu yawrabo oina mahakna khanki maram adumaknabu mahakna hujik changliba mafam asidagi khajiktang manungda changsinlabadi Vert Canal gi manungda leiba khajiktang chawtak tawba leithok lesin yaba mafam adu yawragani aduga mafam adudagi mahak mamai leithoklaga tholakpa yaragani haiduna chena thazaki 2004 gi matamda John hujik lanthok liba kok screw gi mafam asida chahi 13 khaktang ngairiba nupa macha amasu saptuna leiki nupa macha adugi awangbasi fit 5 ga inchi 3 khaktang ni aduga masagi arummana kilogram humdoi khaktang ni mahakna saptuna leiriba mafam asidagi mahakpu kanbada pung 13 changki mahakna sapkhiba mafam aduda John su yausinlaklibani 2004 da sapkhiba nupa macha adudagi John hena wang John gi awang ba se 6 feet ne masagi arumbana kg 90 ni mafam ase yamna pikpa khubana maram oiraga changliba mising masa laithoktuna mamai laithoktuna handokna bagi mafam laite hujik phawbada John na khankibasi Vert Canal gi khwaidagi chinba mafam ni aduga mahakna makata na khajiktang changsinlabadi soidana khara chawtok tawba mafam adu sungsoi soidana thengna gani haibase mahakna chena thajakhibani hujik leiriba akhuba makhul adudagi kitang chawtak tawriba mafam adu yorabadi mahak mamai leiduna lakpa handorakpa ngamgani haibase mahakna chena thajaki Nutty Putty surung gi map tasu Vert Canal gi aroiba sarukta khara khajiktang lauktak tawba mafam lei mamangda Vert Canal da changba ngamba mi sing aduna khara chawtak tawba mafam adudagi mamai leiduna tholakpa ngamlibani adubu makhul lana changkhraba John de mahakna changliba surung asigi makhul ase Vert Canal ni aduga Vert Canal gi khara khajik lauktak tawba mafam adu soidana thengnagani khanduna makha tana asumak changsinle kok screw dagi makha tana changsinlakliba mafam ase hujik phawbada mahak natana kanagumba amatana changdriba mafam ni surung manung aduda yunglapna haithaba mafam ni mahakna upna sithaduna khara chawtak tawba mafam adu phangani khanduna changsinlakli khara hena ngamba maram oiraga nantha na changsinlakli adugi angamba du nantharakpaduna John mahaki matungda ina hauriba manawnupa Josta mahaki matung inaraktanaba aduga makha tana changsilaktanaba maning hanna laurakhi hujik leiriba mahaki position asida khara lawba mafam ama thiba haibasi tawdaba yadraba mathau amadi oiribani karigumba arawba mafam asi phangdragadi maning hanna thokpa taribani adubu angamba akhuba aduda amuk maning hanbagi khudong saba leikhi suksoi soidana mamai leithokpa si tangai fadri aduna John na mamai leifam thiribani Vert Canal haibudu oiramlabadi soidana mahak mamai leiba ngamgadawribani mafam adudagi mahakki makokta thetliba headlamp adudagi makhul macha ama amuk urame maduda mahak khanki
ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯕꯗꯤ ꯑꯆꯧꯕ ꯃꯐꯝ ꯑꯗꯨ ꯁꯣꯏꯗꯅ ꯂꯩꯔꯝꯂꯒꯅꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯒ ꯃꯃꯥꯏ ꯂꯩꯊꯣꯛꯄ ꯌꯥꯔꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯈꯤ ꯑꯗꯨꯃꯛꯅꯕꯨ ꯊꯤꯟꯊꯕ ꯇꯧꯗꯅ ꯃꯈꯨꯜ ꯑꯗꯨꯗ ꯃꯀꯣꯛꯅ ꯌꯨꯡꯁꯤꯟꯗꯨꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯀꯣꯛ ꯑꯗꯨꯅ ꯌꯨꯡꯁꯤꯜꯂꯒ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯨꯜ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯁꯝꯊꯗ꯭ꯔꯕ ꯑꯆꯤꯟꯕ ꯑꯃ ꯑꯣꯏꯔꯝꯈꯤ ꯐꯤꯠ 3 ꯋꯥꯡꯕ ꯖꯣꯟꯒꯤ ꯃꯈꯣꯡ ꯑꯗꯨ ꯃꯈꯨꯜ ꯑꯗꯨꯗꯒꯤ ꯈꯖꯤꯛꯇꯪ ꯊꯤꯡꯒꯠꯇꯨꯅ ꯂꯩꯔꯒ ꯃꯀꯣꯛ ꯑꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯄꯨꯟꯅ ꯌꯨꯡꯊꯗꯨꯅ ꯂꯩꯔꯤ ꯊꯣꯛꯂꯛꯄꯁꯨ ꯌꯥꯗ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯟꯕꯁꯨ ꯌꯥꯗ꯭ꯔꯦ ꯃꯐꯝ ꯑꯁꯤꯒꯤ ꯑꯈꯨꯕꯒꯤ ꯆꯥꯡ ꯑꯁꯤ ꯂꯦꯞꯇꯣꯞ ꯃꯃꯥꯏ ꯑꯃꯒꯤ ꯁ꯭ꯀ꯭ꯔꯤꯟꯒꯤ ꯑꯄꯥꯛꯄꯒꯤ ꯆꯥꯡ ꯑꯗꯨꯅꯤ ꯃꯁꯥꯒꯤ ꯃꯀꯣꯛꯅ ꯃꯅꯨꯡꯗ ꯌꯨꯡꯁꯤꯟꯈ꯭ꯔꯕ ꯖꯣꯟꯅ ꯃꯁꯥ ꯐꯨꯀꯠꯄ ꯉꯝꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯍꯣꯠꯅꯕ ꯑꯗꯨꯅ ꯃꯍꯥꯛ ꯊꯣꯛꯂꯛꯄꯗꯤ ꯂꯥꯏꯔꯗꯅ ꯍꯦꯟꯅ ꯄꯨꯊꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤ ꯑꯗꯨꯒ ꯃꯁꯥꯁꯨ ꯋꯥꯕ ꯍꯦꯟꯒꯠꯂꯤꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯅꯥꯃꯗꯤ ꯀꯔꯤꯃꯠꯇ ꯇꯧꯕ ꯌꯥꯗ꯭ꯔꯕ ꯃꯑꯣꯡꯗ ꯆꯞꯇꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯈꯨꯠ ꯅꯥꯃꯅ ꯃꯊꯕꯥꯛꯇ ꯆꯞꯁꯤꯟꯗꯨꯅ ꯉꯥꯛꯂꯤ ꯃꯍꯥꯛꯅ ꯂꯦꯡꯕ ꯑꯗꯨꯅ ꯃꯈꯨꯜ ꯑꯗꯨꯒꯤ ꯍꯦꯟꯅ ꯈꯨꯖꯤꯟꯕ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯃꯀꯣꯛ ꯑꯗꯨ ꯆꯞꯁꯤꯟꯗꯨꯅ ꯂꯩꯈꯤ ꯃꯈꯨꯜ ꯑꯗꯨꯒꯤ ꯑꯔꯥꯎꯕ ꯑꯁꯤꯅ ꯏꯟꯆꯤ 9 ꯈꯛꯇꯃꯛ ꯑꯣꯏꯈꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯖꯣꯟꯒꯤ ꯃꯅꯥꯎꯅꯨꯄꯥ ꯖꯣꯁꯇ ꯃꯍꯥꯛ ꯃꯐꯝ ꯑꯃꯗ ꯆꯞꯂꯦ ꯑꯗꯨꯒ ꯃꯐꯝ ꯑꯁꯤ ꯑꯀꯨꯕ ꯃꯃꯥꯏ ꯂꯩꯐꯝ ꯂꯩꯇꯕ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯖꯣꯁ ꯃꯈꯥ ꯇꯥꯅ ꯆꯪꯂꯛꯇꯅꯕꯒꯤꯗꯃꯛꯇ ꯂꯥꯎꯔꯛꯈꯤ ꯑꯗꯨꯕꯨ ꯃꯅꯥꯎꯅꯨꯄꯥ ꯖꯣꯁꯅ ꯃꯌꯥꯝꯕ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯂꯗꯨꯅ ꯃꯍꯥꯛꯁꯨ ꯀꯣꯛ ꯁꯀ꯭ꯔꯨꯒꯤ ꯑꯀꯨꯕ ꯃꯐꯝ ꯑꯗꯨ ꯂꯥꯟꯁꯤꯜꯂꯛꯈꯤ ꯑꯗꯨꯕꯨ ꯖꯣꯁꯇꯤ ꯖꯣꯟꯅ ꯆꯪꯈ꯭ꯔꯤꯕ ꯑꯗꯨꯝꯅ ꯃꯃꯥꯡ ꯊꯪꯂꯒ ꯆꯪꯂꯛꯇ꯭ꯔꯦ ꯃꯈꯣꯡꯅ ꯃꯃꯥꯡ ꯊꯪꯂꯒ ꯃꯅꯤꯡ ꯍꯟꯗꯨꯅ ꯃꯌꯥꯝꯕ ꯖꯣꯟꯒꯤ ꯃꯅꯥꯛ ꯌꯧꯅꯕ ꯀꯣꯛ ꯁꯀ꯭ꯔꯨꯒꯤ ꯑꯆꯤꯟꯕ ꯑꯃꯗꯤ ꯑꯈꯨꯕ ꯑꯗꯨ ꯂꯥꯟꯊꯣꯔꯛꯈꯤ ꯃꯌꯥꯝꯕ ꯖꯣꯟ ꯑꯗꯨ ꯑꯈꯨꯕ ꯃꯐꯝ ꯑꯗꯨꯗ ꯆꯞꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯡ ꯑꯗꯨ ꯈꯖꯤꯛꯇꯪ ꯊꯤꯡꯒꯠꯇꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯎꯔꯦ ꯖꯣꯁꯀꯤ ꯃꯈꯣꯡ ꯑꯗꯨꯅ ꯃꯌꯥꯝꯕ ꯖꯣꯟꯒꯤ ꯊꯤꯡꯒꯠꯇꯨꯅ ꯂꯩꯔꯤꯕ ꯃꯈꯣꯡ ꯑꯗꯨꯗ ꯂꯧꯁꯤꯟꯗꯨꯅ ꯆꯤꯡꯈꯠꯅꯕ ꯍꯟꯖꯤꯟ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯗꯦ ꯑꯆꯤꯟꯕ ꯑꯗꯨꯗ ꯋꯥꯕꯅ ꯍꯦꯜꯂꯦ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯃꯛ ꯋꯥꯃꯤꯟꯅꯔꯦ ꯃꯇꯝ ꯑꯁꯤꯗ ꯖꯣꯁꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯃꯇꯝ ꯈꯛꯇꯃꯛ ꯃꯥꯡꯂꯒ ꯇꯣꯛꯂꯒꯅꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯔꯦꯁꯀ꯭ꯌꯨꯔꯁꯤꯡ ꯃꯊꯧ ꯇꯥꯔꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯈꯤꯕꯅꯤ ꯇꯟꯖꯥ ꯑꯗꯨꯃꯛꯇꯗꯒꯤ ꯃꯌꯥꯝꯕ ꯖꯣꯟꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯇꯞꯅ ꯂꯩꯔꯝꯅꯕ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯁꯨꯔꯨꯡꯒꯤ ꯑꯈꯨꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯈꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯂꯒ ꯄꯪꯀꯨꯏ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯦ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯅꯔꯒ ꯂꯩꯕꯅ ꯕꯣꯗꯤꯒꯤ ꯃꯦꯀꯥꯅꯤꯖꯝ ꯐꯦꯂꯤꯌꯔ ꯑꯣꯏꯍꯟꯕ ꯌꯥꯏ ꯍꯥꯔꯠꯇ ꯄ꯭ꯔꯦꯁꯔ ꯄꯤ ꯑꯇꯩ ꯑꯣꯔꯒꯥꯟꯁꯤꯡꯗꯁꯨ ꯄ꯭ꯔꯦꯁꯔ ꯂꯣꯏꯅ ꯄꯤ ꯑꯗꯨꯃꯛꯅ ꯃꯤꯑꯣꯏꯕ ꯑꯃꯅ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯅꯗꯨꯅ ꯂꯩꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯑꯁꯤ ꯁꯥꯡꯂꯕꯗ ꯄꯨꯡ 9 ꯈꯛꯇꯪꯅꯤ ꯖꯣꯟꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯔꯦꯁꯀ꯭ꯌꯨꯔꯁꯤꯡ ꯀꯧꯅꯔꯦ ꯃꯍꯥꯛꯄꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯆꯤꯜꯂꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤꯕꯁꯤ ꯁꯨꯁꯤ ꯀꯧꯕ ꯅꯨꯄꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯀꯦꯕꯔ ꯑꯃꯅꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗ ꯊꯧꯔꯤ ꯀꯤꯗꯨꯅ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯤ ꯀꯔꯤꯒꯨꯝꯕ ꯄꯟꯈ꯭ꯔꯕꯁꯨ ꯆꯤꯡꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇꯅꯤ ꯁꯨꯁꯤꯒꯤ ꯑꯋꯥꯡꯕ ꯑꯁꯤ ꯐꯤꯠ 5 ꯏꯟꯆꯤ 3 ꯈꯛꯇꯪꯅꯤ ꯅꯦꯝꯕ ꯃꯁꯥ ꯄꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯣꯛ ꯁꯀ꯭ꯔꯨꯒꯤ ꯑꯔꯨꯕ ꯑꯆꯤꯟꯕ ꯃꯐꯝ ꯑꯗꯨ ꯂꯥꯟꯊꯣꯛꯄꯗꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯉꯝꯃꯤ ꯃꯍꯥꯛꯅ ꯖꯣꯟꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯕꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯔꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯖꯣꯟꯅ ꯃꯐꯝ ꯑꯗꯨꯗ ꯌꯨꯡꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯁꯤ ꯄꯨꯡ 3 ꯃꯄꯨꯡ ꯐꯥꯔꯦ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯆꯪꯂꯛꯈꯤꯕꯁꯤ ꯆꯥꯎꯔꯥꯛꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯑꯗꯨꯋꯥꯏꯗꯅꯤ ꯖꯣꯟꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯖꯣꯟꯒꯤ ꯃꯄꯨꯛꯅꯤꯡ ꯆꯥꯎꯊꯣꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁꯨꯁꯤꯅ ꯃꯍꯥꯛ ꯁꯨꯁꯤꯅꯤ ꯍꯥꯏꯗꯨꯅ ꯃꯁꯛ ꯇꯥꯛꯏ ꯁꯨꯁꯤꯅ ꯖꯣꯟꯒꯤ ꯃꯈꯣꯡꯗ ꯊꯧꯔꯤ ꯊꯨꯗꯨꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯤꯡꯊꯣꯛꯅꯕ ꯂꯥꯛꯅꯩ ꯄꯨꯡ 2ꯃꯨꯛ ꯆꯪꯅ ꯖꯣꯟꯕꯨ ꯆꯤꯡꯊꯣꯛꯅꯕ ꯀꯟꯅ ꯂꯥꯛꯅꯔꯕꯗ ꯉꯝꯈꯤꯗꯦ ꯑꯃꯝꯕ ꯑꯄꯤꯛꯄ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯀꯟꯅ ꯍꯣꯠꯅꯕꯗ ꯋꯥꯔꯛꯂꯕ ꯁꯨꯁꯤ ꯑꯃꯨꯛ ꯃꯄꯥꯟꯗ ꯊꯣꯔꯛꯄ ꯇꯥꯈꯤ ꯃꯄꯥꯟ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡ ꯖꯣꯟ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯔꯦꯁꯀ꯭ꯌꯨꯔꯁꯤꯡ ꯄꯨꯟꯅ ꯋꯥ ꯇꯥꯅꯔꯦ ꯃꯃꯥꯡꯗ ꯀꯣꯛ ꯁꯀ꯭ꯔꯨꯒꯤ ꯃꯐꯝ ꯑꯃꯗ ꯄꯟꯗꯨꯅ ꯂꯩꯈꯤꯕ ꯃꯤꯑꯣꯏ ꯑꯃ ꯄꯨꯂꯤꯁ ꯁꯤꯁꯇꯦꯝ ꯁꯦꯝꯂꯒ ꯃꯄꯥꯟꯗ ꯆꯤꯡꯊꯣꯛꯄꯗ ꯌꯥꯈꯤꯕꯅꯤ ꯑꯗꯨꯃꯛꯅ ꯍꯧꯖꯤꯛ ꯖꯣꯟꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯖꯣꯟ ꯆꯤꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯄꯨꯂꯤꯁ ꯁꯤꯁꯇꯦꯝ ꯑꯃ ꯁꯦꯝꯂꯒ ꯖꯣꯟ ꯆꯤꯡꯊꯣꯛꯂꯁꯤ ꯍꯥꯏꯗꯨꯅ ꯄ꯭ꯂꯥꯟ ꯇꯧꯅꯔꯦ ꯃꯇꯝ ꯑꯃꯠꯇꯗ ꯃꯤ ꯑꯃꯗꯒꯤ ꯍꯦꯟꯅ ꯆꯪꯁꯤꯟꯕ ꯌꯥꯗꯕ ꯃꯈꯨꯜ ꯑꯣꯏꯕꯅ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯔꯤꯕꯅꯤ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯈꯨꯜ ꯑꯗꯨ ꯑꯀꯨꯕ ꯑꯣꯏꯕꯅ ꯑꯆꯧꯕ ꯗ꯭ꯔꯤꯜ ꯑꯃꯗꯤ ꯅꯨꯡꯊꯪꯁꯤꯡ ꯄꯨꯁꯤꯟꯗꯨꯅ ꯍꯛꯄ ꯊꯨꯒꯥꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯈꯤꯗꯦ ꯀꯟꯕꯒꯤ ꯆꯪꯂꯤꯕ ꯃꯤꯁꯨ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯃꯤ ꯑꯣꯏꯕ ꯃꯊꯧ ꯇꯥꯔꯤꯕꯅꯤ ꯃꯁꯤꯗ ꯄꯨꯂꯤꯁ ꯁꯤꯁꯇꯦꯝ ꯍꯨꯠꯇꯨꯅ ꯁꯦꯝꯗꯨꯅ ꯂꯩꯕꯁꯤꯁꯨ ꯑꯃꯨꯛ ꯃꯇꯝ ꯆꯪꯂꯤꯕꯅꯤ ꯑꯋꯥꯕ ꯑꯃꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯑꯃꯅꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯖꯣꯟꯕꯨ ꯋꯥꯈꯜ ꯐꯥꯊꯅ ꯂꯩꯅꯕ ꯑꯃꯨꯛ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯅꯤ ꯑꯍꯤꯡ ꯆꯨꯞꯄ ꯑꯃꯗꯨ ꯖꯣꯟ ꯃꯍꯥꯛꯅ ꯆꯠꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯌꯨꯡꯁꯤꯟꯗꯨꯅ ꯂꯩꯔꯦ ꯃꯤꯑꯣꯏꯕ ꯑꯃꯠꯇꯅ ꯄꯨꯡ 9 ꯍꯦꯟꯅ ꯀꯣꯛꯅ ꯃꯈꯥꯗ ꯑꯣꯟꯗꯨꯅ ꯈꯣꯡ ꯌꯨꯡꯈꯠꯇꯨꯅ ꯂꯩꯕ ꯉꯝꯗꯦ
ꯑꯗꯨꯕꯨ ꯖꯣꯟ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯌꯨꯝꯈꯠꯇꯨꯅ ꯂꯩꯔꯛꯂꯤꯕꯁꯤ ꯄꯨꯡ 9 ꯐꯥꯖꯤꯟꯂꯛꯂꯦ ꯃꯁꯥꯒꯤ ꯑꯔꯨꯝꯕ 90 kgꯒꯤ ꯅꯟꯊꯕ ꯑꯗꯨꯅ ꯃꯃꯤꯠ ꯄꯣꯝꯈꯠꯂꯦ ꯏꯒꯤ ꯈꯣꯡꯖꯦꯜ ꯍꯣꯡꯂꯛꯂꯦ ꯁꯣꯔ ꯍꯣꯟꯕꯗ ꯑꯋꯥꯕ ꯑꯣꯏꯔꯛꯂꯦ ꯌꯨꯡꯊꯗꯨꯅ ꯂꯩꯔꯤꯕ ꯃꯔꯝꯅ ꯃꯍꯥꯛꯀꯤ ꯌꯨꯡꯈꯠꯇꯨꯅ ꯂꯩꯔꯤꯕ ꯃꯈꯣꯡ ꯑꯅꯤꯃꯛ ꯁꯣꯛꯄ ꯄꯟꯕꯗ ꯈꯪꯂꯛꯇꯕ ꯍꯧꯔꯦ ꯃꯔꯝ ꯑꯁꯤꯅ ꯔꯦꯁꯀ꯭ꯌꯨꯔꯔꯁꯤꯡꯅ ꯊꯦꯡꯂꯕꯁꯨ ꯉꯜꯂꯕꯁꯨ ꯖꯣꯟꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯧꯊꯣꯛꯇꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯊꯕꯛ ꯇꯧꯔꯤ ꯖꯣꯟꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯦꯃꯤꯂꯤꯒ ꯄꯥꯎ ꯐꯥꯎꯅꯅꯕ two-way ꯔꯦꯗꯤꯑꯣ ꯁꯤꯁꯇꯦꯝ ꯇꯦꯂꯤꯐꯣꯟꯒꯤ ꯂꯥꯏꯟ ꯑꯃꯁꯨ ꯇꯤꯡꯁꯤꯟꯗꯨꯅ ꯁꯨꯔꯨꯡꯒꯤ ꯃꯄꯥꯜꯗ ꯖꯣꯟ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤꯕ ꯖꯣꯟꯒꯤ ꯃꯆꯥ ꯅꯥꯎꯄꯨꯔꯤꯕꯤ ꯑꯦꯃꯤꯂꯤꯒ ꯖꯣꯟꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯍꯜꯂꯤ ꯖꯣꯟꯅꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯊꯣꯛꯂꯛꯂꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯦꯃꯤꯂꯤꯗ ꯄꯨꯛꯅꯤꯡ ꯐꯥꯊꯕꯤꯔꯤ ꯑꯍꯤꯡꯗꯨꯃ ꯌꯨꯡꯗꯨꯅ ꯆꯞꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯕ ꯖꯣꯟ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯆꯞꯇꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨ ꯑꯌꯨꯛ ꯂꯥꯟꯈ꯭ꯔꯦ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯝꯁꯨ ꯂꯥꯟꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 4 ꯇꯥꯔꯛꯂꯕ ꯃꯇꯝꯅꯤ ꯄꯨꯂꯤꯁ ꯁꯤꯁꯇꯦꯝꯁꯤꯡ ꯑꯗꯨ ꯁꯦꯝꯕ ꯂꯣꯏꯅ ꯂꯣꯏꯔꯦ ꯔꯥꯏꯟ ꯀꯧꯕ ꯔꯦꯁꯀ꯭ꯌꯨꯔ ꯑꯃꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯒ ꯖꯣꯟꯒꯤ ꯃꯅꯥꯛ ꯌꯧꯔꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯩ ꯖꯣꯟꯒꯤ ꯃꯈꯣꯡꯗ ꯄꯨꯂꯤꯁ ꯁꯤꯁꯇꯦꯝꯒꯤ ꯊꯧꯔꯤ ꯑꯗꯨ ꯀꯤꯔꯗꯨꯅ ꯆꯤꯡꯈꯠꯅꯕ ꯂꯥꯛꯅꯩ ꯈꯔ ꯆꯤꯡꯈꯠꯄ ꯍꯧꯕꯗ ꯆꯤꯡꯂꯤꯕꯗꯨꯒꯤ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯖꯣꯟꯅ ꯂꯦꯞꯅꯕ ꯈꯪꯍꯜꯂꯦ ꯉꯥꯏꯍꯥꯛ ꯂꯦꯞꯂꯒ ꯆꯤꯡꯈꯠꯄ ꯉꯝꯕ ꯃꯈꯩ ꯆꯤꯡꯈꯠꯂꯦ ꯃꯇꯝ ꯑꯁꯤꯗꯗꯤ ꯖꯣꯟ ꯈꯔ ꯃꯈꯩꯗꯤ ꯆꯤꯡꯈꯠꯂꯦ ꯍꯥꯏꯕ ꯌꯥꯔꯦ ꯃꯍꯥꯛꯄꯨ ꯆꯤꯡꯈꯠꯂꯤꯕ ꯔꯥꯏꯟ ꯑꯃꯗꯤ ꯖꯣꯟ ꯃꯃꯤꯠ ꯎꯅꯔꯦ ꯑꯗꯨꯕꯨ ꯄꯣꯖꯤꯁꯟ ꯑꯁꯤ ꯊꯣꯛꯄ ꯉꯝꯕꯒꯤ ꯄꯣꯖꯤꯁꯟꯗꯤ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯁꯤꯁꯇꯦꯝ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯑꯁꯤ ꯐꯥꯎꯕ ꯆꯤꯡꯈꯠꯄꯗꯤ ꯉꯝꯂꯤꯕꯅꯤ ꯔꯥꯏꯟꯅ ꯖꯣꯟꯗ ꯏꯅꯔꯖꯤ ꯗ꯭ꯔꯤꯡ ꯑꯃ ꯊꯛꯅꯕ ꯄꯤꯔꯝꯃꯤ ꯋꯥꯔꯤ ꯂꯤꯕꯗꯕꯨ ꯈꯔ ꯊꯨꯔꯕꯒꯤ ꯋꯥꯅꯤ ꯇꯁꯦꯡꯕꯗꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯞꯅ ꯄꯥꯡꯊꯣꯛꯂꯤꯕꯅꯤ ꯄꯨꯂꯤꯁ ꯁꯤꯁꯇꯦꯝꯗ ꯍꯦꯛꯇ ꯀꯟꯅ ꯆꯤꯡꯂꯨꯕꯁꯨ ꯌꯥꯗꯦ ꯈꯖꯤꯛꯇꯪꯃꯛ ꯆꯤꯡꯂꯤꯕꯅꯤ ꯑꯗꯨꯒ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯅꯥꯀꯟ ꯌꯦꯠꯂꯣꯝꯗ ꯂꯩꯔꯤꯕ ꯅꯨꯡꯁꯤꯡ ꯑꯗꯨꯁꯨ ꯍꯣꯠꯇꯣꯛꯄ ꯌꯥꯕ ꯍꯣꯠꯇꯣꯛꯂꯤꯕꯅꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯆꯞꯂꯤꯕ ꯃꯐꯝ ꯑꯗꯨꯁꯨ ꯊꯥꯎꯅ ꯆꯤꯡꯕ ꯇꯩꯁꯤꯜꯂꯗꯨꯅ ꯅꯥꯜꯍꯜꯂꯤꯕꯅꯤ ꯄꯨꯂꯤꯁ ꯁꯤꯁꯇꯦꯝꯒꯤ ꯊꯧꯔꯤ ꯑꯗꯨꯅ ꯆꯤꯡꯈꯠꯄꯗ ꯖꯣꯟꯒꯤ ꯊꯤꯡꯀꯠꯂꯤꯕ ꯃꯈꯣꯡ ꯑꯅꯤ ꯑꯗꯨ ꯃꯊꯛꯀꯤ ꯁꯨꯔꯨꯡꯒꯤ ꯋꯥꯜ ꯑꯗꯨꯗ ꯌꯧꯕ ꯉꯝꯂꯦ ꯃꯁꯤꯗꯒꯤ ꯊꯦꯛꯇꯣꯛꯄ ꯑꯁꯤꯅꯤ ꯂꯨꯔꯤꯕꯁꯤ ꯔꯦꯁꯀ꯭ꯌꯨꯔꯔ ꯔꯥꯏꯟꯅ ꯖꯣꯟꯒꯤ ꯃꯈꯣꯡ ꯑꯗꯨ ꯊꯨꯗꯦꯛꯂꯕꯁꯨ ꯖꯣꯟ ꯃꯁꯥꯇꯕꯨ ꯍꯤꯡꯂꯕꯗꯤ ꯌꯥꯔꯦ ꯈꯟꯈꯤ ꯃꯈꯣꯡ ꯑꯗꯨ ꯊꯨꯗꯦꯛꯂꯕꯗꯤ ꯆꯤꯡꯊꯣꯛꯄ ꯑꯗꯨꯁꯨ ꯑꯃꯨꯛ ꯀꯣꯝꯒꯗꯧꯔꯤꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯑꯋꯥꯕ ꯑꯃꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯨꯅꯤ ꯖꯣꯟꯒꯤ ꯃꯈꯣꯡꯗ ꯊꯨꯔꯤꯕ ꯊꯧꯔꯤ ꯑꯗꯨꯒꯤ ꯁꯨꯔꯨꯡꯒꯤ ꯋꯥꯜꯗ ꯍꯨꯠꯇꯨꯅ ꯐꯥꯔꯤꯕ ꯌꯣꯠ ꯑꯗꯨ ꯅꯥꯟꯊꯣꯛꯂꯗꯨꯅ ꯔꯦꯁꯀ꯭ꯌꯨꯔꯔ ꯔꯥꯏꯟꯒꯤ ꯃꯀꯣꯛꯇ ꯊꯣꯝꯂꯦ ꯔꯥꯏꯟ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯋꯥꯟꯊꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯄꯨꯂꯤꯁ ꯁꯤꯁꯇꯦꯝ ꯑꯗꯨꯅ ꯌꯥꯜꯂꯝꯂꯤꯕ ꯖꯣꯟꯁꯨ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯇꯥꯁꯤꯟꯈ꯭ꯔꯦ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯅꯤꯃꯛ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯦ ꯔꯥꯏꯟꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯃꯀꯣꯛꯇ ꯄꯨꯂꯤꯒꯤ ꯌꯣꯠ ꯑꯗꯨꯅ ꯊꯣꯝꯈꯤꯕꯗꯒꯤ ꯁꯣꯛꯇꯨꯅ ꯏ ꯈꯔ ꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯁꯥꯃꯛ ꯋꯥꯈꯜ ꯃꯥꯡꯉꯦ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯈ꯭ꯔꯕꯅꯣ ꯍꯥꯏꯕꯁꯤ ꯃꯁꯥꯃꯛ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇꯦ ꯔꯥꯏꯟꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯔꯥꯏꯟꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈꯤꯔꯝꯃꯤ ꯃꯈꯥ ꯇꯥꯅ ꯖꯣꯟꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯗꯦꯕꯤ ꯀꯧꯕ ꯔꯦꯁꯀ꯭ꯌꯨꯔꯔ ꯑꯃ ꯑꯃꯨꯛ ꯖꯣꯟꯅ ꯆꯞꯇꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯏ ꯑꯃꯨꯛ ꯍꯟꯅ ꯄꯨꯂꯤꯁ ꯁꯤꯁꯇꯦꯝ ꯑꯗꯨ ꯌꯥꯅꯕꯒꯤꯗꯃꯛꯇ ꯄꯨꯡ ꯑꯃꯃꯨꯛ ꯆꯪꯈ꯭ꯔꯦ ꯑꯈꯨꯕ ꯃꯐꯝ ꯑꯣꯏꯕꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯍꯥꯊꯨ ꯇꯧꯕꯁꯨ ꯉꯝꯗꯦ ꯂꯩꯊꯣꯛ ꯂꯩꯁꯤꯟꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯕ ꯃꯐꯝꯁꯨ ꯑꯣꯏꯗꯦ ꯊꯧꯔꯤ ꯄꯨꯟꯕꯕꯨ ꯑꯣꯏꯔꯕꯁꯨ ꯀꯔꯤꯅꯣꯃ ꯍꯨꯠꯄꯕꯨ ꯑꯣꯏꯔꯕꯁꯨ ꯃꯇꯝ ꯌꯥꯝꯅ ꯆꯪꯏ ꯗꯦꯕꯤꯅ ꯖꯣꯟꯒꯤ ꯃꯁꯥꯗ ꯊꯧꯔꯤꯅ ꯂꯧꯁꯤꯟꯗꯨꯅ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯩ ꯃꯇꯝ ꯑꯗꯨꯗ ꯖꯣꯟꯗꯒꯤ ꯖꯣꯟ ꯃꯁꯥꯅ ꯏꯟꯈꯠꯂꯛꯄ ꯁꯧꯒꯠꯄꯒꯤ ꯔꯦꯁꯄꯣꯟꯁ ꯑꯃꯠꯇ ꯐꯪꯈꯤꯗ꯭ꯔꯦ ꯖꯣꯟꯅ ꯈꯔ ꯏꯟꯈꯠꯂꯛꯄ ꯑꯃꯗꯤ ꯁꯧꯒꯠꯄ ꯇꯧꯗ꯭ꯔꯕꯗꯤ ꯍꯧꯖꯤꯛ ꯄꯨꯂꯤꯁ ꯁꯤꯁꯇꯦꯝ ꯁꯤꯖꯤꯟꯅꯗꯨꯅ ꯆꯤꯡꯈꯠꯂꯤꯕ ꯊꯕꯛ ꯑꯁꯤꯁꯨ ꯄꯥꯛꯅ ꯑꯣꯏꯊꯣꯛꯇꯦ ꯗꯦꯕꯤꯁꯨ ꯈꯔ ꯃꯅꯨꯡ ꯆꯪꯁꯤꯟꯗꯨꯅ ꯖꯣꯟꯒꯤ ꯃꯈꯣꯡ ꯈꯛꯇꯪ ꯅꯠꯇꯅ ꯖꯣꯟꯒꯤ ꯃꯁꯥꯗꯁꯨ ꯊꯧꯔꯤ ꯑꯗꯨꯅ ꯂꯧꯅꯕ ꯍꯣꯠꯅꯕ ꯑꯗꯨꯗ ꯃꯤꯅꯤꯠ 15 ꯗꯦꯕꯤ ꯃꯁꯥꯃꯛꯁꯨ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯞꯇꯨꯅ ꯂꯩꯈꯤꯕꯗꯒꯤ ꯑꯋꯥꯕ ꯑꯃꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯑꯃꯨꯛ ꯍꯥꯞꯆꯤꯟꯕꯤꯔꯦ ꯀꯟꯅ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯇꯧꯗꯨꯅ ꯑꯃꯗꯤ ꯃꯥꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨꯅ ꯃꯆꯦꯠ ꯍꯨꯠꯇꯨꯅ ꯍꯣꯠꯅꯕꯗꯒꯤ ꯗꯦꯕꯤ ꯃꯁꯥꯕꯨꯗꯤ ꯃꯄꯥꯜꯗ ꯑꯃꯨꯛ ꯊꯣꯛꯂꯛꯄ ꯉꯝꯈꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯔꯦꯁꯀ꯭ꯌꯨꯔꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯁ꯭ꯄꯦꯟꯁꯔ ꯀꯧꯕ ꯃꯤ ꯑꯃꯅ ꯃꯤꯑꯣꯏ ꯃꯤꯇꯧ ꯈꯔ ꯄꯤꯛꯄ ꯕ꯭ꯔꯦꯟꯗꯣꯟ ꯋꯥꯏꯂꯤꯁ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯇꯦꯂꯤꯐꯣꯟ ꯇꯧꯗꯨꯅ ꯀꯧꯈꯤꯕꯅꯤ ꯕ꯭ꯔꯦꯟꯗꯣꯟꯅ ꯅꯇꯤ ꯄꯨꯇꯤ ꯀꯦꯐ ꯌꯧꯔꯛꯄꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 6 ꯇꯥꯔꯦ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯒ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯗ ꯔꯦꯁꯀ꯭ꯌꯨꯔꯔꯁꯤꯡ ꯃꯊꯪ ꯃꯁꯥꯒꯤ ꯊꯧꯗꯥꯡ ꯇꯧꯗꯨꯅ ꯑꯃꯗꯤ ꯋꯥ ꯈꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯕ꯭ꯔꯦꯟꯗꯟꯅ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯑꯦꯠꯄꯁ ꯑꯦꯔꯤꯌꯥꯗ ꯆꯪꯅꯕ ꯍꯣꯠꯅꯩ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯑꯦꯟꯗꯤ ꯑꯥꯔꯝꯁꯇ꯭ꯔꯣꯡ ꯀꯧꯕ ꯔꯦꯁꯀ꯭ꯌꯨꯔꯔ ꯑꯃꯁꯨ ꯊꯦꯡꯅꯩ ꯃꯍꯥꯛꯇꯤ ꯂꯥꯛꯄꯗ ꯉꯥꯏꯔꯤꯕ ꯑꯣꯏꯕꯅ ꯑꯦꯟꯗꯤꯗ ꯖꯣꯟ ꯀꯔꯝ ꯍꯥꯏꯅ ꯇꯧꯍꯧꯔꯤ ꯍꯪꯕꯗ ꯖꯣꯟ ꯑꯃꯨꯛ ꯋꯥꯈꯜ ꯃꯥꯡꯕ ꯍꯧꯔꯦ ꯃꯁꯥꯁꯨ ꯁꯣꯛꯆꯤꯜꯂꯦ ꯑꯃꯁꯨꯡ ꯋꯥꯈꯜꯗ ꯑꯃꯁꯨꯡ ꯃꯃꯤꯠꯇ ꯑꯦꯟꯖꯦꯜꯁ ꯑꯃꯗꯤ ꯗꯦꯃꯟꯁꯤꯡ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩ ꯑꯃꯁꯨꯡ ꯎꯔꯦ ꯍꯥꯏꯗꯨꯅ ꯆꯣꯏꯔꯣ ꯂꯣꯟꯕꯁꯨ ꯍꯧꯔꯦ ꯍꯥꯏꯕꯁꯤ ꯈꯪꯍꯜꯂꯛꯈꯤ
Brandon na John na changlakhiba akhuba mafam sing aduda makhong na mamang thanglaga maning handuna changlaklaga kaina thangda mahakki makhong aduna amonba ama thengnarakhi maduda mahak khangkhi mahakna thengnaribasi John gi makhong ni haina singna khajiktang khak laithok lasin tawduna John ga wari sananaba hotnai masa suwari bane ngai haktang potharaga John da mahak Brandon ne haina khangalaga John na hak karam tawri haidun hangbada John na kari su khumnakhidre mahakki position khajiktang hongaga John gi makhong aduda pairaga khajiktang lenge maduda John gi lumtharaba masa mathak makha yumkhattuna leibagi sor honba waraba matam maduda phunjinduna nakhokpadawna honba sor tarai lumtharaba lungs adudagi hondorakpa makhol adu aduki matik nungaitaba oire mahakki makhong adu chaptuna leiriba adudagi khajiktang khak hongnabagidamakta makhong adu lenglakhi adubu amuksu lepkhi adugi matung adudagi Brandon na John gi makhongda tak thengba adudade karisu lenglakkhidre sapliba position aduda John masana karisu lengdrabadi rescuer singna John puthokpa haibasi otoktaba wafam adubu John kuina chaptuna leiribana wakhal mangkhre marak aduda rescuer sing kanna wa tanaduna drill amadi nungthang sing sijinaduna John na leiriba mafam adu yauriba surung adugi akhuba makhul sing adu khara laukthoknaba honaki adubu apikpa mafam oibana makhoina tawriba thabak sing adu kuina change ahingi matam yorakpada John gi masa adu phibam kamdawri haidun yengnaba paramedic amabu surung aduda changnaba hainare adubu paramedic aduna changba ngamdrabada Brandon da stethoscope amadi thermometer kamdawna yengani haibudu takpire pung 12 makhai tabada Brandon na surungi makhul aduda changlai minute 35 muk akhuba aduda litituna changlaklaga chaptuna leiriba John gi manak yaw stethoscope aduna mihun yengbada mihun gi makhol taba phangki John gi khong ani adugi khong namagi khongup lokthok piraga thermometer na temperature on bada surung adugi wall gi aingba aduga John gi masa gi aingba aduga chap manakhre adubu mathaba ki saruktadi lumbu saduna leiri Brandon na mafam adudagi kakhalактuna paramedic adubu amuk yenghanbada John gi masadagi hingli haibagi mihun amata phangdrabana John Edward John official oina ahing adugi pung 12 minute siangkhaini thoida John gi thawaina taibang pan thadokre haiduna official oina lawthokhi adubu imung manungna thajaba ngamkhide adubu wana hotnariba rescuer singnasu John gi mathwa yaudra masa adu surung adudagi mapal putholaknaba makhatana pung kaya changna kanna hotnabadi lepte surung adu microblaster singba sizinaduna thugairabasu punna ningkhai khrabadi masa adu puthokpa ngamloidabagi pibam oiki kupna khanaraba tungda John masa adu hujik chatliba surung manung aduda adumak thamlaga concrete na surung adugi changpham adu phunjinlaga mi changhandana thamnabagi waref lauraga matam pumbagi oina John Edward Jones ki thawa yaudraba haksang adu surung manung aduda laiki surung adugi laimaiga thangnariba arawba mathong adusu concrete na section na thingjinduna thamki ningsingba ama oina John Edward Jones ki ningsing warol thaba nameplate amasu imung manungna nungda haktuna thettuna thamla tasengbadi Nutty Putty gi John na changliba surung adu bird canal natte bird canal ga mafam aduga haibamda onana khajiktang lauktak toba mafam amada changsinlaga aroibada thokpham amadi mamai laifam leitaba mafam masida oikhiba maram adumakna John tholak pangam khidaba wari asi samlapna lijabani marakta chitha nanthaba kaya amasu yauri henjin khiba amadi walhoba yarosu tabiriba yengbiriba khwai punamakna ngakpigani thawrok asida hakthangnana yaukhiba Brandon ko wireless ko website hangduna mahakna thengnaba wari pumba iduna thamle website adudagisu khangbiningbा singna pabiba yagani mayam punamakpu thagotchari wari asida thamoida phaurakpa do comment tawbiramu exploring Manipur bunung sibirabadi subscribe tawbibasu kawbiganu comment sungsoi soidana warol khara ibiramu amukahna thagotchari